ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯔꯤꯇꯣꯟ ꯏꯅꯦ ꯊꯥꯔꯣꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯀꯟꯅ ꯀꯞꯂꯤ ꯑꯩꯅꯅꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤꯕꯁꯤꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯁꯥꯖꯧꯅ ꯑꯁ ꯅꯅꯛꯑꯣ ꯅꯇꯤꯟꯋꯣ ꯆꯥꯅꯕꯁꯦ ꯑꯣꯔꯣꯔꯣ ꯍꯦꯛ ꯇꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯀꯞꯇꯣꯏ ꯑꯣꯏꯔꯗꯤ ꯆꯥꯔꯤꯗꯣ ꯉꯥꯛꯇꯗꯁꯨ ꯂꯦꯞꯄꯨꯗꯅ ꯆꯥꯔꯁꯨ ꯑꯗꯨꯝ ꯀꯞꯄ ꯌꯥꯏ ꯀꯩꯅꯣ ꯅꯣꯏꯁꯨ ꯆꯥꯏꯗꯨꯗꯤ ꯁꯦꯜꯗꯤ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯄꯨꯊꯣꯛꯑꯣꯅ ꯍꯥꯏꯅꯤꯅꯦ ꯃꯨꯅꯥꯅ ꯑꯗꯣ ꯃꯥꯁꯨ ꯉꯝꯗꯤ ꯉꯝꯃꯦ ꯑꯗꯣ ꯌꯥꯝꯅ ꯅꯉꯣꯟꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯇꯅ ꯇꯧꯔꯤꯗꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯗꯤ ꯈꯪꯒꯗꯧꯅꯤ ꯑꯗꯨ ꯆꯨꯝꯅꯗꯪ ꯀꯥꯏꯅꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯞꯄꯤꯁꯦ ꯀꯞꯈꯤꯗ꯭ꯔꯣ ꯊꯃꯣꯏꯁꯦ ꯆꯥꯏꯑꯦꯕ ꯑꯩ ꯊꯥ ꯑꯅꯤ ꯐꯥꯗ꯭ꯔꯤꯕ ꯁꯥꯅꯥꯎ ꯃꯆꯥꯗꯨ ꯐꯥꯎ ꯑꯩꯅ ꯏꯃꯥꯗꯒꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯂꯒ ꯁꯦꯜꯗꯣ ꯄꯤꯈꯤꯕꯅꯤ ꯁꯥꯖꯧꯅ ꯀꯥꯟꯅꯗꯦ ꯍꯤꯗꯥꯛꯁꯦ ꯈꯔ ꯌꯥꯝ ꯂꯧꯁꯤꯜ ꯑꯗꯨꯒ ꯍꯦꯛꯇ ꯄꯦꯟꯕ ꯃꯈꯩ ꯊꯛꯂꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯁꯦꯜ ꯄꯨꯊꯣꯛꯗꯅ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯀꯥꯏꯗꯤꯌꯦ ꯌꯥꯎꯝ ꯑꯃꯅꯤꯇꯪ ꯊꯛꯂꯒ ꯑꯗꯨꯝ ꯌꯥꯏ ꯅꯪꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯕꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯃꯨꯅꯥꯅ ꯑꯁ ꯄꯨꯟꯁꯤꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤꯁꯦ ꯀꯣꯏꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯉꯝꯃꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯄꯥꯔꯤꯇꯣꯟ ꯎꯅꯕ ꯊꯣꯔꯛꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈꯤꯕ ꯉꯝꯕꯁꯤꯕꯣ ꯁꯥꯖꯧꯅ ꯆꯥꯅꯕꯁꯦ ꯋꯥꯠꯂꯦ ꯈꯔ ꯍꯥꯞꯄꯟꯁꯦ ꯏꯅꯦ ꯍꯣꯏ ꯏꯅꯦ ꯆꯥꯅꯕ ꯈꯤꯇꯒ ꯍꯤꯗꯥꯛ ꯈꯔꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯁꯣꯠꯄ ꯌꯥꯔꯣꯏꯀꯣ ꯁꯣꯠꯄꯒ ꯑꯝꯇ ꯄꯤꯗ꯭ꯔꯕꯅꯤ ꯃꯨꯅꯥꯅ ꯏꯅꯦ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯛꯄ ꯂꯣꯏꯔꯒ ꯁꯦꯜ ꯁꯣꯠꯂꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯊꯛꯈꯤꯕꯁꯤꯡꯗꯨ ꯑꯃꯨꯛ ꯑꯣꯠꯊꯣꯛꯍꯟꯗꯧꯔꯤꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯌꯨꯗ ꯅꯠꯇꯦ ꯏ ꯑꯣꯟꯅꯅꯕ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯑꯩꯒꯤ ꯈꯗꯥꯡ ꯑꯇꯨꯝꯕꯁꯤꯅꯅꯦ ꯁꯨꯗꯧꯔꯤꯕ ꯃꯨꯅꯥꯅ ꯏꯁ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯁꯨ ꯇꯣꯏꯅ ꯁꯣꯠꯄ ꯑꯩꯈꯣꯏꯗꯤ ꯋꯥꯇꯥꯁꯤ ꯇꯥꯕꯗ ꯆꯩꯅꯥ ꯐꯥꯎꯏ ꯏꯇꯥꯎ ꯊꯃꯣꯏ ꯀꯥꯏꯕ ꯅꯪ ꯁꯦꯜꯗꯤ ꯌꯥꯎꯗꯤ ꯌꯥꯎꯔꯛꯏꯀꯣ ꯀꯥꯏꯗꯒꯤ ꯁꯦꯜ ꯊꯃꯣꯏꯅꯁꯨ ꯀꯥꯏꯔꯤꯕ ꯑꯩꯅ ꯀꯥꯏꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯦꯜ ꯃꯈꯩꯁꯨ ꯃꯥꯅ ꯂꯣꯏꯅ ꯈꯣꯛꯇꯅ ꯂꯧꯈ꯭ꯔꯦ ꯁꯥꯖꯧꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗ꯭ꯔꯦꯅꯦ ꯍꯣꯔꯦꯟ ꯌꯨ ꯊꯛꯂꯛꯄ ꯂꯣꯏꯕꯗꯤ ꯏ ꯑꯣꯕ ꯄꯥꯔꯤꯇꯣꯟ ꯏꯅꯦ ꯑꯩꯗꯤ ꯏꯅꯦꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯊꯃꯣꯏꯁꯦ ꯎꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯛꯏꯗꯣ ꯇꯨꯃꯤꯟꯅ ꯊꯛꯎ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯞꯅꯤꯡꯉꯤ ꯈꯪꯗꯦ ꯀꯞꯅꯤꯡꯗꯦ ꯈꯪꯗꯦ ꯄꯪꯀꯞꯇ ꯀꯞꯄꯗ ꯃꯤꯒ ꯑꯝꯇ ꯀꯨꯏꯅ ꯐꯝꯅꯗ꯭ꯔꯦ ꯁꯥꯖꯧꯅ ꯄꯥꯔꯤꯇꯣꯟ ꯅꯁꯛꯇꯣ ꯀꯞꯄꯛꯀꯅꯨ ꯌꯥꯝ ꯀꯤ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯊꯣꯏꯕꯤꯗꯨ ꯀꯤꯗꯅ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯄꯥꯔꯤꯇꯣꯟꯅ ꯑꯗꯣ ꯃꯥꯅ ꯀꯤꯔꯗꯤ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯨꯗꯁꯨ ꯀꯤꯕ ꯀꯩ ꯂꯧꯔꯝꯗꯥꯏꯗꯨꯗꯤ ꯀꯤꯗꯦꯅꯦꯕ ꯃꯨꯅꯥꯅ ꯑꯣ ꯅꯪꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯗꯤ ꯊꯣꯏꯕꯤ ꯆꯦꯟꯈꯤꯕꯒꯤ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯥꯈꯤꯕꯒꯤꯅꯤꯅꯦ ꯄꯥꯔꯤꯇꯣꯟꯅ ꯃꯥꯅꯤꯗꯣ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯍꯥꯏꯁꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯌꯨ ꯌꯣꯟꯕꯤ ꯏꯅꯦ ꯊꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯥꯂꯥꯅ ꯏꯃꯥ ꯀꯩꯀꯩ ꯇꯧꯔꯛꯀꯣ ꯍꯥꯏꯅꯣ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯁꯣꯝꯗ ꯃꯤ ꯃꯌꯥꯝꯁꯤꯒ ꯑꯩ ꯏꯇꯣꯝꯇ ꯉꯥꯎꯗꯅ ꯂꯩꯔꯦꯅꯦ ꯑꯣ ꯇꯥꯗ ꯁꯅꯥꯖꯥꯎꯕꯗꯣ ꯂꯥꯛꯑꯦ ꯉꯥꯛꯇ ꯊꯣꯛꯂꯛꯑꯣꯅ ꯑꯃꯨꯛ ꯊꯣꯛꯎꯔꯤꯕ ꯍꯩꯃ ꯁꯅꯥꯖꯥꯎꯕ ꯂꯥꯛꯑꯝꯕ ꯑꯗꯣ ꯃꯥꯕꯨ ꯁꯦꯜꯒꯗꯤ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯣ ꯅꯍꯥꯟꯗꯤ ꯀꯩꯅꯣ ꯌꯥꯝ ꯁꯥꯕꯤꯅꯤ ꯍꯥꯏꯔꯝꯃꯤꯗꯥꯏꯅꯦ ꯏꯃꯥ ꯈꯨꯗꯣꯞ ꯑꯃꯗꯤ ꯁꯥꯕ ꯂꯣꯏꯔꯦꯅ ꯄꯤꯔꯝꯃꯤ ꯏꯃꯥꯟ ꯃꯥꯟꯅꯕꯗꯧꯅ ꯇꯧꯏꯗ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯍꯨꯔꯥꯜꯂꯛꯄꯕꯨ ꯃꯥꯜꯂꯤ ꯑꯣ ꯍꯨꯔꯥꯟꯒꯦꯔꯥ ꯂꯥꯛꯂꯛꯀꯦꯔꯥ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯅ ꯄꯤꯔꯛꯄꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯁꯠ ꯍꯦꯛꯇ ꯂꯧꯁꯤꯟꯒꯗꯕ ꯑꯗꯨꯅꯕꯨ ꯏꯃꯥ ꯑꯩꯁꯨ ꯄꯨꯔꯒ ꯍꯜꯂꯛꯏꯅꯦ ꯌꯦꯡꯉꯨꯇꯣ ꯃꯑꯣꯡꯒꯁꯤꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯏꯆꯥꯗ ꯆꯞꯄꯨ ꯆꯥꯔꯦ ꯑꯗꯣ ꯃꯈꯣꯏꯒꯨꯝꯅ ꯇꯧꯒꯦꯗ ꯉꯝꯕꯁꯤꯡꯁꯦ ꯄꯥꯛꯅ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯅꯞꯄꯒ ꯌꯥꯜꯂꯒꯅꯦ ꯑꯗꯨꯝ ꯂꯩꯒꯗꯧꯕ ꯅꯨꯄꯥ ꯑꯃꯅ ꯏꯅꯦ ꯆꯥꯅꯕ ꯈꯤꯇ ꯍꯥꯞꯄꯤꯔꯣ ꯁꯣꯝꯗ ꯃꯍꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯄꯪ ꯈꯔꯁꯨ ꯌꯥꯎꯍꯜꯂꯧꯀꯣ ꯍꯣꯏ ꯁꯤ ꯅꯪ ꯑꯝꯇ ꯍꯥꯞꯄꯨꯔꯣ ꯅꯪꯅ ꯍꯥꯞꯄꯅꯅꯦ ꯈꯔ ꯍꯦꯟꯅ ꯄꯥꯝꯕꯅꯦꯕ ꯃꯣꯏꯅ ꯍꯣꯏ ꯃꯂꯥ ꯁꯥ ꯊꯣꯡꯕꯗꯨ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄꯤꯕ ꯂꯥꯛꯏ ꯅꯨꯄꯥ ꯑꯃꯅ ꯏꯆꯦ ꯉꯁꯥꯏ ꯀꯩꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯩꯁꯦ ꯄꯣꯠ ꯑꯃ ꯋꯥꯠꯇꯅ ꯂꯧꯕ ꯆꯠꯂꯨꯔꯦ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇꯕꯨ ꯂꯥꯛꯑꯕ ꯏꯆꯦ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ
ꯍꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯣ ꯉꯁꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯦꯗꯅꯕꯨ ꯁꯛ ꯍꯦꯟꯕꯤ ꯑꯣꯏꯕꯒꯤ ꯅꯅꯥꯎ ꯑꯩꯈꯣꯏ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯤꯕꯣ ꯐꯔꯦ ꯑꯗꯣ ꯅꯈꯣꯏ ꯐꯝꯍꯧꯀꯣ ꯑꯩ ꯑꯇꯣꯞꯄꯒꯤ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯤꯅꯣꯛꯁꯤꯗ ꯑꯩꯅ ꯉꯥꯎꯔꯤꯕꯁꯦ ꯅꯠꯇꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯉꯥꯎꯕ ꯑꯣꯏꯖꯥꯠꯂꯕ ꯃꯁꯛ ꯐꯖꯕꯁꯦ ꯂꯧꯔꯒ ꯑꯃꯨꯛ ꯈꯥꯏꯅꯔꯛꯏꯗꯨꯕꯣ ꯈꯪꯗꯦ ꯑꯉꯥꯎꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯏꯅꯥꯛꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯍꯜꯂꯣꯏ ꯑꯁꯨꯛ ꯐꯖꯕꯤꯁꯦ ꯅꯪꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯛ ꯐꯅ ꯐꯖꯩ ꯍꯥꯏꯗꯅꯁꯨ ꯃꯔꯤꯜꯅꯕꯨ ꯇꯥꯎꯔꯕ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯅꯕ ꯅꯨꯄꯥ ꯀꯅꯥꯁꯨ ꯂꯩꯔꯣꯏꯅꯦ ꯑꯁꯨꯝꯕ ꯉꯥꯛꯇ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯌꯥꯔꯦ ꯅꯨꯄꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯔꯁꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯗꯨꯅꯔꯥ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯗ ꯅꯨꯄꯥ ꯌꯥꯎꯗꯅ ꯅꯨꯄꯤ ꯑꯅꯤ ꯑꯃ ꯂꯥꯛꯁꯤꯜꯂꯤꯕꯗꯣ ꯏꯔꯥ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯟꯗꯨꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯕ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯤꯗ ꯀꯩ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯁ ꯌꯥꯔꯦꯗ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯈꯠꯅꯔꯛꯅꯕ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯃꯣꯏ ꯑꯅꯤ ꯍꯦꯛ ꯄꯨꯜꯂꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯈꯠꯅꯗꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒ ꯂꯩꯔꯗꯧꯅꯤ ꯍꯥꯏ ꯊꯛꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯛꯎꯀꯣ ꯑꯩꯒꯤ ꯃꯤ ꯀꯥꯏꯅꯕ ꯊꯕꯛ ꯁꯤꯜꯂꯝꯒꯅꯨ ꯁꯅꯥꯖꯥꯎꯕ ꯉꯁꯤꯁꯨ ꯊꯔꯣꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯁꯅꯥꯖꯥꯎꯕ ꯂꯥꯛꯄ ꯎꯕꯗ ꯊꯔꯣ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃ ꯁꯅꯥꯖꯥꯎꯕ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯕꯔꯣ ꯏꯅꯦ ꯃꯂꯥ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯖꯥꯎꯕ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯂꯥ ꯂꯩꯔꯝꯗꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯅꯤꯗ ꯏꯅꯦꯕꯨ ꯆꯥꯛꯀ ꯆꯥꯕꯤꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯃꯤ ꯏꯔꯩ ꯂꯩꯕ ꯎꯗꯦꯕ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯗ ꯃꯇꯝ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯌꯦ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯀꯥꯟꯗꯅꯦ ꯃꯤ ꯌꯥꯝꯃꯛꯀꯗꯧꯔꯤꯕꯅꯤ ꯃꯂꯥꯗꯣ ꯉꯁꯤꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯗꯣ ꯑꯅꯝꯕ ꯃꯇꯝꯗ ꯁꯤꯗꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯏꯃꯨꯡꯗ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯇꯧꯔꯤꯕꯗꯨ ꯃꯉꯥꯏ ꯐꯩꯗ ꯃꯥꯁꯨ ꯅꯍꯥꯅꯤꯅ ꯑꯩꯅꯁꯨ ꯁꯨꯝ ꯊꯣꯛꯍꯟꯅꯤꯡꯗꯕ ꯐꯔꯦꯁꯦ ꯑꯗꯣ ꯃꯂꯥꯗꯣ ꯁꯨꯃꯥꯡꯗ ꯊꯔꯣꯏ ꯈꯛꯑꯝꯒꯅꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯒꯦꯁꯨ ꯁꯥꯔꯨꯔꯣꯀꯣ ꯍꯣꯏ ꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯁꯤꯗ ꯁꯥꯟꯅꯔꯗꯤ ꯃꯤꯅ ꯎꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯅꯥꯖꯥꯎꯕ ꯃꯂꯥꯅ ꯁꯨꯃꯥꯡꯗ ꯊꯔꯣꯏ ꯀꯛꯂꯤꯕꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯃꯔꯝꯒ ꯌꯥꯝ ꯃꯣꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯩꯃ ꯗꯥꯗꯥ ꯌꯥꯝ ꯊꯥꯖꯗꯦꯅ ꯁꯤꯗ ꯐꯝꯕꯤꯌꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯒ ꯌꯨꯝꯗꯒ ꯂꯩꯔꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯅ ꯀꯅꯥꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅೋ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕꯅꯤꯅ ꯑꯩꯁꯨꯅꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯏꯟꯗꯕ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯃꯂꯥ ꯅꯪꯁꯤ ꯐꯗꯤ ꯐꯖꯩ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩꯕ ꯑꯗꯨꯕꯨꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯂꯥꯟꯅ ꯃꯂꯥ ꯍꯥꯏꯕꯗ ꯈꯪꯗꯕ ꯅꯨꯄꯥ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯖꯔꯝꯗ꯭ꯔꯕ ꯃꯂꯥ ꯍꯥꯏꯕꯗ ꯈꯪꯗꯕ ꯂꯩꯇ꯭ꯔꯤꯁꯦ ꯇꯧꯔꯝꯃꯣꯏꯕ ꯍꯣꯏ ꯑꯗꯣ ꯑꯩꯕꯨ ꯅꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯅꯣ ꯉꯥꯏꯈꯣꯗ ꯄꯨꯁꯤꯟꯕꯒꯤ ꯋꯥꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨ ꯑꯩꯗꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯩꯅꯤꯡꯂꯕꯅꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯔꯦꯕ ꯍꯣꯏꯅꯦ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣꯕ ꯌꯥꯝ ꯀꯨꯏꯅꯗꯤ ꯉꯥꯏꯍꯜꯂꯅꯨꯀꯣ ꯑꯩ ꯋꯥꯔꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯣꯗꯅ ꯌꯥꯏꯅꯦ ꯀꯩ ꯏꯟꯁꯥꯡ ꯄꯤꯖꯒꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯇꯥ ꯁꯅꯥꯖꯥꯎꯕꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯉꯁꯤꯗꯤ ꯊꯣꯡꯊꯔꯗꯧꯅꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯃꯔꯨꯝ ꯄꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯉꯥ ꯑꯃ ꯂꯩꯔꯒ ꯍꯦꯛꯇ ꯊꯣꯡꯊꯔꯁꯤꯗꯤ ꯉꯁꯤꯗꯤ ꯍꯣꯏ ꯌꯥꯏꯌꯦ ꯅꯪꯅꯕꯨ ꯆꯥꯅꯤꯡꯉꯗꯤ ꯉꯥ ꯑꯣꯏꯒꯦꯔꯥ ꯑꯣꯛ ꯑꯣꯏꯒꯦꯔꯥ ꯌꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯊꯣꯡꯂꯅꯤ ꯑꯩꯗꯤ ꯑꯗꯨꯗꯤ ꯉꯥ ꯂꯩꯕꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯠꯇꯥꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯣ ꯀꯩꯒꯤ ꯅꯪꯅ ꯆꯠꯇꯣꯏꯅꯣ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯉꯥꯛꯇꯪꯗꯤ ꯉꯥꯏꯀꯣ ꯍꯤꯗꯥꯛ ꯊꯛꯄ ꯂꯥꯛꯄ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯑꯃꯗ ꯀꯣꯛ ꯊꯥꯔꯒ ꯂꯩꯍꯜꯂꯨꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤ ꯁꯨꯕꯤꯁꯦ ꯁꯪꯒꯗꯤ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯆꯥꯎꯕꯅꯤ ꯑꯗꯣ ꯑꯩꯕꯨ ꯅꯅꯥꯛꯇ ꯊꯨꯅ ꯊꯝꯕꯤꯔꯣꯀꯣ ꯉꯥꯏꯈꯣꯁꯦ ꯑꯗꯨꯏ ꯋꯥꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯦꯜ ꯐꯪꯕꯗ ꯅꯪꯒꯤ ꯀꯩꯅꯣꯃꯗꯤ ꯂꯩꯕꯤꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯄꯥꯝꯒꯦꯕ ꯑꯁꯦꯡꯕꯩ ꯂꯩꯕꯤꯒꯦ ꯍꯥꯏꯔꯅꯦ ꯍꯣꯏ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯣ ꯀꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯁꯅꯥꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯕꯤꯔꯣ ꯁꯥꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯆꯦꯟꯕꯒꯤ ꯋꯥꯗꯨꯗꯤ ꯄꯜꯂꯛꯈꯤꯅꯨꯀꯣ ꯈꯔ ꯀꯣꯟꯅ ꯈꯟꯅꯁꯦꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯁꯅꯥꯖꯥꯎꯕꯒꯤ ꯌꯨꯝꯗꯅꯤ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯑꯃꯗꯤ
มาเนมสักขีมาคุยอันนี้ปุ่นนะมาปาลดาสนาเจ้าบุบุหันจิลักว่าไงดิอิมองนุปีอะอิสุดีตุ้มเฮาระบรอตุ้มเฮาเรีมาอาศิดีนี่ไงตัวบุตรไก่นุคังดิไอดีเทมพำหลักพำกาอัมตะคังจับนี่มาสิสุสักรีดีกันเลยมาปากซาบเฮกมานาระดันอโดงารางสุสนาเจ้าบุตรสมัยนั้นเทียงหันจิลักบรองารางดีงันหันจิลีไก่นุคังดิฮันดักดีเทียงนั้นหันจิลักไปยามยาวสุขันหันลักตะบสุมารักตะยาวรีนี่อดูกับการยินังดีอิมาดาไฮจิบะถ้าบักนายาดดนะตัวบวยรำมันไฮดนะอดมไฮจิบะถ้าบักนพันนะโอยดูนะสุยุ่มเดลฮอริใบคุยดะเป่ามาตั้งดีพิพัมทุกตะบรยุ่มเดลฮอริใบคุยปากขัดลำนี้ขวดลำนี้สิขัดพัมทุกตะไรบะไอ้นะสุสมัยตัวบุษะตัวรนูบุดีไฮบันนั่งกี่ควายดูนะยาด้วยยานะบักกันนะไฮกันดะบันมาเซเสียกี่ว่าเขาเดงเอาดิไงดะเนี่ยยุ่งกี่ว่าเขากี่ขันจบันนี่กูมาอิมาอดูบุดีถ้าบักเฮนั่งนั่นนะบ่เชียนบุกนับดะปิกลีบมาซากระเสนิ่งที่นุ่งไงนี่ยิงว่าสังเจบันอดูไอสุสาวบังงำจบะวานหัวนั่นจะรีบันนี่นะอดูบุดีนั่งนะฮาริดุสุสุมบะอดูดะมีนุ่งเสียมาดีนุ่งสีบายบสีดีเสียวนั่นไล่บะพังบันนัดติมีนุ่งสียาวจบดีมีสีสาวอลักปนิไฮบสีนั่งนักไกดงนุ่งดักขักเกากันนุโก但是对的，上那早不说，还是来个了没？对喏，给到了，我是跑公直播能不？你妈是多么着？我一年，能还来得不多的米白的，能爱人里边呢？能我昨天了不是跑吧？该的是都能来路给，嘛，他不都他都不压着，他都能，他那路不他不为了说，用的来好哩吧？你别样啊，一妈那米白的，我你害吧？看了不的配的呢？会嘛？不懂呀，你可以懂得那不那的给，拍的拍的。จังซาอิสิงสาธุแล้วกันเนี่ยว่าท่านะว่าเต้าซะหรอโหยมาอันตัวดีจักทั้งโดราแกไอ้ดีจักสาธุระบันอิสาถอยไปดีตุ้งครับให้มาแกหาตัวน้อยนะตุ้งริมนะโตริสิยิงมันเองกุยเรดตุ้งคิบอิสาเสอิมาป้าบักโกบักะคาราคาให้ระบันนี่ก็มาคุยมาป้าดียุ่งได้สุกไหลได้แต่บันนี่นะอันตัวกำเธอขังเจริญไอ้สูอิสาก็เลยนะตัวน่ะยุ่งได้เลี้ยงกันเลยนิ่งลีบันนี่อันตัวได้ยาตุ้งโตริมันน้อยน่ะดีขังดับไอ้ใครสู้ให้สุดที่ก็ไอ้สู้มาคุยมาปากีทับบักซิงบัดน้อยนักขังอีดาไอ้บุญนิ่งที่นักขังบีบ่นั่งก็เทงนับเสไอ้สิกายาดไลบักพาริบไอ้สู้นั่งก็เทงนับเสควายดีก็ไลบักพาบินีไอ้นักขันจารีบันอะดอให้ยังดีคุยนี่ไก่เที่ยวเดือดบินารุสิดนะโอ้ยนี่อะดอน้องบุกไก่เลี้ยงนี่ดูอิสากีพิจอลภาษาบักราสุไลนิ่งใจเราวัสกุสิลักเจอะดอน่ะอีบุงอีว่าสิงกีอังกัมบะการิกุมบักราเดสุไลนิ่งพาร์ไลยูรุสินั่งเก็บบ้ามบะนั่งเนอปีนิงบะใครดูด้วยนักขัดยาระบรยาดิอะดูดีตุ้มนำมาเต้ารุสิระเที่ยงเลนี่นั่งสู้ถ้าบอกว่านั่นจะรู้บะกี้วาระมันโหยนั่งสู้ตุ้มตุ้มถ้าบอกแม่สิเดออังสิกหัวหน้าบัดนั่งวาระมันมาทั้งกินนมิดนี่สนาเจ้าบนะมากินปีปูระกะไก่เที่ยวดึกจัดดูบดูมาลาสุขังลำมีมาลามาซาดูก็ลักไปส่องหนึ่งบ่อยสนาเจ้าบุหลักว่าไงดีนมีดังไว้รำนี้สนาเจ้าบุสุลักลำนี้กินไปเรื่องอะไรมิสินะมาทุกครั้งก็สิดีทารอยทงอะไรจ้ะหน่วยเรื่องอะไรนะไปมาไม่ก็สิสุดยังไงกันก็ยอมรับนั่งบุสิยังโอซุ่มด่าสิยังเดียมตักไปก็ยอมรับบ่ให้รู้สินั่งไหนจะได้ไอ้ก็ไม่ขังดึกนั่งสายทุกคนกินนมขังไว้ไอ้คนกี่บุยังกี่ว่าบุขังบีบกันอะไรนี่มาละสิใครดูรกให้รู้นั่งดูไม่เศร้าบ่ดูไม่นุ่งไงเต็มไอ้กิดามักตะนุ่งไงเต็มพวกลิบระเนี่ยนั่งกิดทำไมดูด่าพวกจุดที่ใครรู้ไอ้นั่งชิบสิวพากิระร่างดียามนุ่งไงใครเนี่ยนั่งกินปีพูดนะจ้าสันเลี้ยนอะไรกันมาตากุมใครเที่ยวเด็กนกตันเชลิบันนี่เนี่ยอิสดูกี่วันใจเราบ่กี่มาวุ่งออกว่าสิ่งกี่การิกุมบักใครเลยนิ่งให้เดินจัดมีนรู้บันนี่ดูบ่กี่มไกลละกี่นั่งดีไกลด้วยให้กิดทำไมสินุ่งไงจุดสิดีนั่งนักขังดับสาวนั่นสิมาสุนัขตัวเลยบันนี่เนอะตัวเดียดตัวนี้ก็ดูแล้วกันอะดูทุกชีวิตดีนั่งนี่เห็นนั่งนี่เห็นนะบุนักตัวนั้นคุดิ้งกี้หานั่นละอีบัสินี่ยุ่มหันจินจิงไงดูอะดูเดี๋ยวให้ยังใครจัดมีนักกันไอ้ทำไมเสียจากตัวนั้นสิกิตัวเว็บพาริสินั่งยี่มากี่มาเดียงกับเตอครับปังวิวจ้ะปังจะบะนั่งในสาวแล้วก็ไอ้ใครทับบักสุนิงด้วยหนูมาดูแต่อะดูดีสาวผู้เพิ่นนะแบบใครเลยอยู่ให้หนูไอ้คนนี้จะมีน่ะสิอะดูก็ไอ้น่ะปั๊มบักขันกี่อะดูที่หนูไงนะจ๊ะมีในหูเด็กอะบ่ได้บะใครเขียนอะไรแกไอ้สิสูนั่งนี่หนูพี่วันนี้เล่าเรื่องนั้นจ๊ะ
ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗꯤ ꯏꯀꯥꯏꯔꯤꯅꯤꯅꯦ ꯃꯂꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ ꯐꯔꯦ ꯑꯩ ꯁꯥꯎ ꯐꯔꯣ ꯍꯥꯏꯔꯒꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯏꯅꯥꯛꯇ ꯂꯩꯈ꯭ꯔꯣ ꯍꯣꯏ ꯂꯩꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯁꯥꯎ ꯐꯠꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣꯀꯣ ꯀꯣ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤꯁꯨ ꯑꯩ ꯂꯥꯛꯏꯁꯤꯗꯤ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯆꯒꯦꯝꯄꯣꯝ ꯅꯪꯅ ꯄꯣꯝꯕ ꯆꯒꯦꯝꯗꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯄꯣꯝꯒꯦꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯦꯝꯃꯒ ꯄꯤꯖꯗꯣꯏꯅꯤ ꯁꯣꯝꯅ ꯌꯨ ꯊꯛꯐꯝꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝ ꯌꯨ ꯊꯛꯅ ꯊꯛꯅ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯇꯣꯅꯥꯎꯅ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯗꯨ ꯏꯎ ꯎꯗꯦꯗ ꯃꯥ ꯎꯗ꯭ꯔꯗꯤ ꯃꯈꯣꯏꯗꯤ ꯍꯤꯗꯥꯛ ꯊꯛꯄꯒ ꯆꯪꯅꯤꯡꯗ꯭ꯔꯦꯗ ꯁꯥꯃꯨꯅ ꯎꯔꯔꯣꯏ ꯁꯦꯜ ꯄꯥꯏꯕ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯗꯨꯝ ꯁꯪꯗꯅ ꯂꯩꯔꯤꯕꯗꯣ ꯅꯈꯣꯏꯗꯤ ꯈꯪꯗ꯭ꯔꯣ ꯃꯥꯗꯤ ꯑꯃꯁꯨ ꯏꯌꯥꯗ ꯌꯥꯕꯤꯅꯤꯅ ꯂꯩꯔꯁꯨ ꯀꯩꯗꯧꯔꯨꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯅꯤ ꯀꯦꯁꯣꯅ ꯊꯥꯏꯅ ꯃꯌꯨꯝꯁꯨ ꯀꯌꯥꯔꯛ ꯅꯨꯄꯥꯗꯨꯔꯗꯨꯗꯤ ꯆꯟꯅꯗꯗꯅ ꯑꯗꯨꯝ ꯍꯜꯂꯛꯏꯁꯤ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯊꯣꯏꯅꯥꯎꯅ ꯑꯗꯣ ꯑꯗꯨ ꯆꯨꯝꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯁꯛꯇꯨ ꯎꯕꯗꯗꯤ ꯑꯁ ꯉꯥꯎꯔꯒ ꯇꯥꯏꯀꯣ ꯁꯛꯅ ꯆꯥꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯗꯨꯅ ꯑꯗꯨꯝ ꯍꯦꯜꯂꯤ ꯁꯥꯃꯨꯅ ꯊꯤꯗꯤ ꯊꯤꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯏꯆꯥ ꯀꯞꯄꯗ ꯃꯥꯏ ꯃꯃꯤꯡ ꯄꯜꯂꯒ ꯊꯦꯝꯂꯕꯅꯦ ꯑꯩꯗꯤ ꯍꯦꯔꯥ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯥꯄꯤ ꯆꯥꯕꯤ ꯉꯥꯒꯤ ꯃꯌꯥ ꯑꯆꯧꯕꯗꯨ ꯍꯦꯛ ꯃꯥꯟꯈꯩ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯌꯥꯗꯦ ꯊꯣꯏꯅꯥꯎꯅ ꯂꯝꯍꯣꯏꯕ ꯃꯁꯦꯜ ꯕꯥꯁꯤ ꯀꯧꯅꯩ ꯍꯥꯏꯗꯨꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯏꯅꯦꯗ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯅꯔꯦ ꯂꯩꯔꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯑꯣꯅ ꯑꯝꯇ ꯌꯦꯡꯒꯦꯅ ꯁꯥꯃꯨꯅ ꯊꯣꯛꯂꯛꯑꯣꯏ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕꯗೋ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯊꯣꯏꯅꯥꯎꯅ ꯁꯦල් ꯄꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯄꯥꯝꯂꯕ ꯖꯥꯠꯂꯅꯦ ꯀꯅꯥ ꯄꯥꯝꯗꯣꯏꯅꯣꯗ ꯅꯨꯄꯥꯗꯨꯁꯨ ꯃꯇꯨ ꯃꯆꯥ ꯂꯣꯏ ꯂꯩꯔꯤ ꯁꯨꯝ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯂꯤꯅꯤꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯄꯥꯏꯕꯒꯗꯣ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦꯅꯦ ꯄꯣꯠ ꯇꯝꯗꯕꯒꯤ ꯅꯠꯇꯦ ꯍꯣꯠꯅꯗꯕꯒꯤꯅꯤ ꯌꯥꯔꯦ ꯁꯠ ꯊꯛꯆꯤꯜꯂꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯌꯨꯝꯗ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯅ ꯂꯣꯏꯔꯝꯃꯅꯤ ꯅꯪ ꯑꯃ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯌꯣꯜ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯅꯤ ꯊꯔꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯊꯔꯣꯏ ꯀꯛꯂꯤ ꯀꯩꯗꯧꯔꯦ ꯍꯟꯗꯛꯇꯤ ꯁꯅꯥ ꯆꯥꯎꯕꯗꯨ ꯂꯥꯛꯄ ꯏꯎ ꯎꯗ꯭ꯔꯦꯅ ꯏꯃꯥ ꯉꯔꯥꯡ ꯊꯦꯡꯅꯔꯨꯏ ꯃꯥꯗꯣ ꯁ꯭ꯋꯥꯏꯗ ꯇꯠꯇꯅ ꯆꯪꯂꯛꯄꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯥꯏ ꯑꯗꯨꯅ ꯇꯜꯂꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯅ ꯑꯐ ꯅꯨꯡꯉꯥꯏ ꯑꯃ ꯇꯧꯕꯗ ꯀꯜꯂꯛꯄ ꯃꯌꯥꯝꯁꯤꯅꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯤ ꯂꯥꯛꯆꯔꯝꯃꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯃꯉꯣꯟꯗ ꯆꯦꯟꯈ꯭ꯔꯣꯗꯅ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ punnna ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯕ ꯌꯥꯅꯕ ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕ ꯀꯣꯟꯅ ꯈꯟꯅꯁꯤꯒ ꯑꯗꯨꯒ ꯑꯗꯥꯒꯅ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯍꯩ ꯅꯣꯡꯃꯒꯤ ꯁꯦꯜ ꯖꯣꯔꯣ ꯊꯣꯛꯄ ꯃꯥꯒꯨꯝꯕ ꯅꯨꯄꯥꯗꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯅꯅꯦ ꯅꯃꯩ ꯄꯥꯏꯔꯒ ꯑꯣꯏꯔꯁꯨ ꯌꯥꯜꯍꯧꯅꯕ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯑꯇꯣꯞꯄ ꯈꯪꯅꯗꯧꯗꯣ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯤꯕꯅꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯣ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯁꯤꯡꯗꯧꯕ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯁꯤꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯒꯨꯝꯕ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯦ ꯇꯥꯞ ꯍꯦꯛꯇ ꯅꯞꯀꯗꯕ ꯏꯃꯥ ꯑꯩꯁꯨ ꯀꯛꯐꯩꯗꯧꯅ ꯑꯐꯕ ꯑꯇꯣꯡꯕ ꯂꯩꯗꯅ ꯊꯤꯔꯒ ꯅꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯞꯄꯕꯅꯤ ꯀꯩꯝꯇ ꯄꯥꯈꯠꯅꯨꯁꯦ ꯇꯥ ꯁꯅꯥ ꯆꯥꯎꯕꯕꯨꯗꯤ ꯑꯩꯒꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯎꯕꯗꯗꯤ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯕ ꯃꯥꯜꯂꯤꯗ ꯏꯃꯥ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯠꯃꯤꯟꯅꯔꯝꯃꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯩ ꯃꯤꯅ ꯆꯠꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯅꯪꯅ ꯎꯕ꯭ꯔꯣ ꯍꯥ ꯏꯟꯁꯤꯟꯗꯨꯅ ꯀꯣꯛ ꯇꯥꯟꯊꯣꯛꯍꯟꯀꯣ ꯅꯪ ꯑꯗꯨꯐꯥꯎ ꯉꯝꯗꯕ꯭ꯔꯣ ꯏꯃꯥ ꯉꯝꯕꯕꯨꯗꯤ ꯉꯝꯃꯤꯗ ꯑꯗꯨꯗ ꯑꯩꯅ ꯈꯟꯕꯗ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯍꯟꯒꯦꯅ ꯈꯟꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥ ꯈꯪꯅꯤ ꯅꯨꯄꯤꯗꯨꯅ ꯐꯥꯖꯤꯟꯈ꯭ꯔꯕꯗꯤ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯂꯥꯛꯇꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯉꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯂꯤꯉꯩꯗꯨꯗꯅꯦ ꯀꯣꯛ ꯇꯧꯍꯧꯒꯗꯧꯕ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯊꯔꯣꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯗꯦꯅ ꯑꯣ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯃꯤ ꯆꯪꯕꯒ ꯌꯥꯝꯅ ꯍꯜꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯅꯥꯖꯥꯎꯕ ꯂꯥꯛꯇꯕ ꯀꯥꯟꯗꯗꯤ ꯈꯔ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯗꯤ ꯊꯣꯛꯀꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯗꯕ ꯃꯤꯅ ꯅꯪ ꯎꯈꯤꯅꯤꯒ ꯑꯗꯨꯒ ꯑꯗꯥꯒ ꯃꯌꯥꯝꯁꯤꯅ ꯃꯨꯛꯇꯣꯏꯕ ꯑꯗꯨꯕꯨꯗꯤ ꯏꯆꯥꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯃꯥꯅ ꯄꯥꯝꯃꯟꯗꯅ ꯑꯇꯣꯞꯄꯅ ꯎꯈꯤꯅꯤꯗꯅ ꯄꯥꯈꯠꯆꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯃꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯊꯥꯔꯣꯒꯤ ꯌꯨ ꯌꯣꯟꯐꯝꯗꯅꯤ ꯑꯃꯨꯊꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯌꯨ ꯊꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯣ ꯅꯆꯥ ꯅꯥꯏ
ฮิดักไล่อยู่นะบ้าให้ดินะผู้ขีบเสียดูนะนั่งน่ะสิดาอยู่ทักตุกกันอะไรดีแบบนี้ฮะนั่งงงไอ้กี่คงก็ลีเลยปะผู้หญิงตรงถึงน้ำนั้นที่เด็กผู้ต้องเนอตานิ่งดิสโซ่ใช่ใครตานิ่งได้บ้าให้ดิฮะยามตัวนี้สัสแล้วนั่งไงงอนเนี่ยนั่งยามพอกันเลยนั่งชิมินันนี่ก็งาเสียชิมิมาบอกเดี๋ยวเนี่ยว่าอย่างนั่งกุมเสียจันน่าสักตัวหิงซาบีที่มีหิบมาเลยยังนิ่งเด้จันยูยวนบิสิดียังนิ่งล้ำกันนี่เนี่ยฮะถ้ามักชูแต่นมนี่หิงกี่ดีให้จังก็ยูยวนแล้วก็หิงกี่ไปสิ่งเสียน้อยทุกเดือมังเลยบัดนี้เปลี่ยนเลยตรงดูปีนั่งไอ้ไหนเสียหรือจ้ะฮะใส่ซาจึงไงจะเล่าเราก็ยามทุนะผู้นั่งมันก็อยู่ผู้กับน่าจ้าหนุ่มสิบุสุขังเดบน่าจ้าตั้งนานอะไรเด็กก็นั่งน่าสิเด็ดทักกันน่าจ้าตั้งเลยเด็กก็ไอ้มึงพูดกี่ให้ดีปะเนี่ยไอ้หนึ่งสายนี่ฮิดักทั้งหนึ่งไม่เสียครับพี่โรนายจ้ะฮะนั่งนี่อย่าบล็อกมาดูตัวอย่างมันดีสิทุกข์กี่จ้ะสิกี่ทุกข์เนี่ยมันทับที่สุดเนี่ยน้องงานบักกะปิอยู่น้ำมิตรบักกะปิอยู่การนั่นพูดทางกำโดยเนาะอะดูงำเดี๋ยวเนี่ยไอ้เนี่ยตัวบุตรบักเตอนั่งวางเลยกันงำเดี๋ยวไปยาบล็อกนั่งนั่งตัวนี้ต่อไอ้มึงว่าฮัลลี่นี่น่าจ้าหนุ่มสิบุสุขังเดบนุ่มปีเกี่ยวว่าบุสุขังเดบนั่งบูการนั่นมาดูป่าเนาะเฮ้ยเจ้าไอ้มีกี่มังเดเนี่ยลูกพี่เด็กกูทันนึงเด็กก็จัดอะดูอะไรดีนั่งอยู่เสร็จลังทอกเกนั่งเนี่ยสักยังสาวนี่สกัดอีกเอ๊ะก็ยังรู้สึกชีวิตลูกพี่นี่อยู่เฮ้ยนั่งทำไมทัศน์รวยบล็อกฮะเอ้ยก็อีโน่เนี่ยมีกี่มายุ่งสิลักแล้วก็นั่งได้เนี่ยน้องก็ขนาดไหนดูนะสรุปขนาดกี่ส่วนเนี่ยในยุ่งได้สิลักก็ขนาดรู้สึกฮันนูบียูยวนบีมาสิเด็กทอกนั่งมานั่งเนี่ยสิริมันนะจ๊อกนุ่งไงนะมันยังสิกิคุณเลยใกล้สิกิอินคันลังหรือเป็นตัวป้าปุ่มบะนั่งน่ะบังฮัลเลยนะเอ๊ะมาคุยบ่ไอ้นี่ท่าเราไว้เดี๋ยวนะก็รู้บล็อกฮะมาซ่าน่ะมาที่วงวารักปังงำแต่ตุนหลักเสบันนัดรอมาที่วงเนี่ยพันวารักปังงำจะมาสู้ยืนพัมตุนอะไรจะดีอะตัวพวกคุณแต่งงานแต่เลยแต่เนี่ยจะรู้ไปยังมาที่นั่นเด็ดนะโอ้นาว่าดอนายยิ้มดาวาระโอ้มาเป่าท้องอะไรกันก็เบียมาน่าจินคุกันดูน่ะเนี่ยนาว่าสินตรีมาองเสยังงน่าจินคุกันดูน่ะนี่นักนักคุยน่ะมาสิเดทอกน่ะมาสิลิมันนะจ๊อยูยวนบีน่าจ้านุบีฮัลลักบีมาทำจิเลียอะดูกะน่าจ้ายวนหรือยูยวนหรือมาสินุบีสิมาสินังยังงั้นจ้ะฮะน่าจินดูนักงั้นกี่จ๊องั้นกูเถอะนังกันลักอีเปลี่ยนลิอีบุงอ่ะอะดูกูมันนุบีดูดีจ้ะน้องอาศัยเนี่ยพูดถูกแล้วกันเนี่ยฮัตโตเกเรกันเนี่ยตัวรู้หรอมาจินน่ะมาโรแล้วมากันลิบะผู้บะก็ชุนน่ะตั้งไปอยู่คราสิไอ้มึงผู้บังคับเลยมันน่ะจ๊อไอ้มึงน่ะเคยเป็นผู้มาสิมาจินจิซุ่มคุยเนี่ยมาสิน้องพักตึงกินนักข้างบนนักจ้ะยังดูจ้ะให้เด็กจัดกี่เกนั่งนี่เลยดูสุดเลยด้วยยูยวนบีนังสู้ไอ้ยี่ทำไว้สิจะจักนี่แบบไม่จักเจ้าน้องวันนี้พักลักขี้เนี่ยนังสันน่าเศร้าบะถ้าบักจัดน่ะไม่ลอยสิสันน่าเศร้าบะกินปีถอยนูดีมาพูดเรื่องนั้นจัดลิบลำสัตอดูการิสุขังเสวนัดดีถอยนูสันน่าเศร้าบะได้หังลักลำพ่อป้าฮันดักสิโบถ้าบักเข้มสินบรันเนี่ยกันตาจัดแล้วก็ยุ่มนัดเที่ยงหันจิเลยถ้าบักครัสสิเลยอดูนั่นยุ่มเกี่ยววัดอปามแต่สู้ให้เนี่ยพังงังนั่นมาสั่งดิอะดมายน่ะสุ่มสินด้วยอะไรกันนะนี่คราบเคสุฮาปวดนะตะการตาดีอันดูสตูด้วยนี่ดอเซลกะกี่วัดนะดีไอ้เนี่ยทำบัตรตะกี้อะดมลองทุกแล้วก็ซีซันนะเฮ้ยเซลบัดนี้เคสุวัดเด็ดอิมาน่ะดมพูดถูกตัวนะเลยอิมาโดยนะเลยนี่สินะบิรมเฮ้ยงั้นดอมาสักกันหันกันนุกนั่งนักครากันเนี่ยโฮ้อีเจ้ามายิงแต่นักกันยิงด้วยโน่ดมยิงด้วยเลยป้านังสู้ใครยิงมายาวนะบัดนี้ไอ้นายบัสิถ้าบักกี่ตั้งก้มน่ะมันสิลักกี่ดูก็ยิงเลยแต่บัดนี้ฮันดักตีเสียสุกยาพุสิลักติถ้าบักตัดสิลิได้ไอ้ว่าเขากำตัดตาดินั่งได้ต่อริสิยาริสิอะดูนังบูงร่างยุ่งจะสลุยได้ไกน้องเป่าเลยเกมอีบ้ากี่ลูกมีว่าดิปนาหูจิบปนาหูเด็ดฮันดักสุยเนี่ยนะลูกพี่น้องมันไม่เสียมักปะโตมาหน้าปามเดให้มาสู้เสียบีน่ะไม่เลยดิมาติมาจะนักขันเลยฮะถ้ามาพังยี่ปามเดให้ถ้ามาพังยี่ปามเดให้ยามขันแบบมาคนนั้นทั้งดะอัมแต่พังแต่เนี่ยเขาบดีสวยจังมาหน้าปามนี่สิบุการันมันดูพิซซ่าหนุขังเด่นฮ่าขันเลยสิมาทำเลยยังไงไอ้คุยดีมาทำเลยจังนี่นะน้องมันดุ้งตาเลยอิสนั่งกิเสียเฮาสิกเดาอันน้องว่าสิ่งหนึ่งเลยกี่มาลีดานัดเดานั่งสุดทุกสุ่มให้บันนี่ดาคู่ให้ดอกอันน้องว่าปาหมึกไปยามมันแบบอันตัวนั้นเนี่ยให้สิสุอุมาลุโนนั่งนั่งแต่บักน้ำตัวปามมาเลยสิดีอะโดมาคุยมาปะฮันดักตีคุยยืมเดสัตปะดอนังเสียวสิอิมานั่นหลักแต่พยายามนักคุยเดอมุตะพูนั่นละโอ้นะให้เดสัสอะโดมาตั้งครดิไงก็ไอ้ครดิสังกิรวยบโอ้ยสันน่าเจ้าบกี้ทับมาพัมดานีมาลาสุลักลำสันน่าเจ้าบะมาลาอุบดาให้รักลำอีกนังนี่สิก็ไม่ไล่บะขนาดกะไลนู่นนังบะไล่นี่ไงเนาะนังกินนักแต่อินลักบะขนาดกะลาอุนี่อีตัวตะไลอินอันเดสุเนี่ยนังกิสักที่ไล่บะ
ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯗ ꯍꯌꯦꯡ ꯃꯈꯩꯗꯤ ꯂꯥꯛꯀꯅꯨꯀꯣ ꯃꯤ ꯅꯨꯡꯈ꯭ꯔꯒ ꯐꯖꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯁꯤ ꯅꯪꯒꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯈꯪꯍꯟꯅꯅꯕꯅꯤ ꯑꯩꯁꯦ ꯅꯪꯅ ꯄꯨꯔꯣ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯀꯩ ꯃꯊꯦꯜꯅꯣ ꯅꯪꯅ ꯊꯣꯡꯉꯛꯏꯁꯤꯕꯣ ꯄꯣꯔꯣꯝꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯊꯣꯡꯉꯛꯏꯅꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯖꯅꯤꯡꯗꯨꯅ ꯊꯤꯜꯂꯛꯏꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩ ꯂꯥꯛꯄꯁꯦ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯂꯥꯟꯅ ꯈꯟꯅꯨꯁꯦ ꯃꯔꯝꯗꯣ ꯑꯩꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯗꯣ ꯏꯟꯁꯥꯡꯁꯦ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯆꯔꯥ ꯋꯥꯜꯂꯒꯦ ꯑꯩ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯦ ꯑꯩꯅ ꯊꯣꯡꯕꯗꯤ ꯀꯥꯏꯗꯒꯤ ꯆꯥꯅꯤꯡꯉꯅꯤ ꯅꯌꯨꯝꯗ ꯐꯖꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯕ ꯅꯠꯇꯦꯗ ꯑꯁ ꯅꯪꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯗꯤ ꯑꯩꯕꯨ ꯆꯥꯔꯛꯈꯤꯗ꯭ꯔꯅꯦ ꯅꯍꯥꯟ ꯃꯈꯩꯁꯨ ꯅꯣꯡꯇ ꯊꯤꯜꯂꯛꯇꯦ ꯑꯗꯨꯅ ꯈꯪꯗꯗꯅ ꯆꯥꯔꯒ ꯂꯥꯛꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ ꯆꯥꯗꯅ ꯂꯥꯛꯑꯣ ꯀꯣ ꯊꯤꯜꯂꯛꯀꯅꯨꯗ ꯑꯩ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯆꯥꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯨ ꯅꯪꯒꯤꯗ ꯑꯌꯥꯝꯕ ꯆꯥꯔꯕꯅꯤꯅ ꯌꯨꯝꯗ ꯁꯨꯛꯆꯥ ꯆꯥꯗꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯪꯅ ꯏꯁꯦ ꯀꯩꯅꯦꯅ ꯈꯜꯂꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯦꯅ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕꯗꯧꯅ ꯋꯥ ꯑꯗꯨꯝ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯌꯨꯝꯗ ꯅꯆꯦꯁꯨ ꯂꯩꯔꯤꯗꯅ ꯑꯗꯨꯅꯅꯤ ꯅꯪ ꯁꯥꯎꯅꯨꯕ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯒ ꯀꯃꯥꯏ ꯃꯥꯟꯅꯗꯣꯏꯅꯣ ꯃꯥꯗꯣ ꯆꯠꯍꯟꯈ꯭ꯔ ꯃꯄꯥꯝꯗ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯗꯧꯅꯤ ꯃꯂꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨꯝ ꯍꯧꯔꯕ꯭ꯔꯣ ꯉꯥꯛꯇ ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯀꯃꯥꯏꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯑꯩꯕꯨꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯇꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯤ ꯅꯪꯕꯨꯁꯨ ꯄꯨꯊꯣꯛꯄꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯟꯅ ꯉꯥꯡꯒꯅꯨꯁꯤ ꯑꯉꯥꯡꯁꯤꯡ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯊꯕꯛ ꯁꯨꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗ ꯇꯝꯂꯝꯂꯅꯤꯅ ꯄꯥꯈꯠꯂꯤꯕ ꯍꯥꯏꯗꯨꯔꯣ ꯃꯂꯥ ꯌꯥꯔꯦꯗ ꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩ ꯂꯩꯔꯨꯒꯦ ꯌꯥꯔꯦ ꯂꯩꯕꯤꯔꯅꯨ ꯑꯝꯇ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯧꯗ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯀꯩ ꯄꯥꯝꯒꯦ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯂꯥꯛꯏꯉꯩꯁꯤꯗ ꯅꯪꯅ ꯂꯩꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯗꯨ ꯈꯜꯂꯣꯗꯅ ꯈꯜꯂꯣꯏ ꯑꯝꯇ ꯑꯩ ꯑꯄꯥꯝꯕ ꯈꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯒꯤꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯂꯩꯕꯤꯒꯦ ꯍꯥꯏꯁꯦ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯣ ꯈꯥꯏꯅꯈ꯭ꯔꯣ ꯃꯌꯨꯝꯗ ꯆꯠꯍꯟꯈꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯐꯔꯦꯁꯦ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯅꯪꯅ ꯊꯣꯡꯂꯛꯄ ꯉꯥꯁꯦ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯆꯪꯉꯣ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯕ ꯂꯥꯏꯊꯣꯛꯇꯣꯏ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯤꯕ ꯊꯥ 2-3ꯒꯤ ꯃꯇꯨꯡꯅꯤ ꯃꯂꯥꯒꯤ ꯆꯀ꯭ꯔꯤ ꯃꯔꯩ ꯃꯌꯥꯝꯗ ꯁꯅꯥꯆꯥꯎꯕ ꯀꯣꯛ ꯏꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯂꯥꯒꯤ ꯌꯨꯝꯗ ꯆꯠꯇꯕ ꯆꯌꯣꯜ ꯑꯃꯔꯣꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯂꯥ ꯉꯁꯤꯗꯤ ꯁꯅꯥꯆꯥꯎꯕꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯆꯥꯎꯕꯗꯤ ꯃꯂꯥ ꯂꯥꯛꯄ ꯎꯕꯗ ꯂꯣꯠꯈꯤꯔꯝꯃꯤ ꯇꯥꯁꯅꯥꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯇꯩꯃ ꯇꯥꯁꯅꯥꯆꯥꯎꯕꯗꯤ ꯉꯁꯤꯒꯤ ꯂꯥꯛꯇ꯭ꯔꯤ ꯃꯥꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯦ ꯌꯥꯝ ꯄꯥꯛꯅꯗꯤ ꯂꯥꯛꯄ ꯑꯣꯏꯗꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯑꯝꯃꯤ ꯉꯁꯤꯗꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯅ ꯍꯥꯏꯌꯨ ꯈꯔ ꯇꯝꯃꯨꯀꯣ ꯍꯣꯏ ꯏꯇꯩꯃ ꯇꯥꯗ ꯂꯥꯛꯑꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯇꯁꯦꯡꯅ ꯃꯥ ꯂꯥꯛꯇꯦꯀꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯟꯗꯛ ꯃꯐꯝꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯣ ꯂꯥꯛꯇꯕ ꯑꯁꯦꯡꯕꯅꯤ ꯑꯀꯨꯞꯄꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯇꯥꯗꯨꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ꯭ꯔꯣ ꯏꯇꯩꯃꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇꯦ ꯁꯦꯡꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯤꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯣꯗ ꯂꯥꯛꯇꯦꯗ ꯑꯃꯨꯛꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯌꯨ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯇꯥꯗ ꯍꯣꯔꯦꯟ ꯃꯥꯒꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯆꯠꯂꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯇꯥꯗ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯨꯛꯆꯠ ꯆꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯦ ꯃꯈꯣꯏꯒꯨꯝꯕꯁꯦ ꯀꯨꯏꯅ ꯅꯛꯅꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯋꯥꯕ ꯀꯣꯛꯅꯕ ꯅꯛꯅꯔꯨꯕꯅꯤ ꯀꯩꯊꯦꯜꯗ ꯊꯤꯕ ꯂꯥꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯗ ꯆꯠ ꯂꯩꯔꯝꯗꯅꯕ ꯆꯠꯂꯣꯏꯗ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛꯇꯗ ꯀꯔꯤꯅꯨꯡꯒꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯩꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯌꯥꯝꯅ ꯂꯨꯔꯝꯃꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯆꯠꯅꯤꯡꯗꯕ ꯃꯇꯝꯗ ꯍꯟꯗꯣꯛꯄ ꯌꯥꯔꯝꯗ꯭ꯔꯦ ꯏꯇꯩꯃꯁꯦ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠ ꯐꯖꯩ ꯑꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣ ꯃꯥꯒꯤ ꯐꯖꯕ ꯃꯁꯛꯇ ꯉꯥꯎꯔꯨꯕꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯏꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯤꯕꯁꯦ ꯃꯈꯣꯏ ꯃꯃꯥꯗꯣ ꯌꯨ ꯌꯣꯜꯂꯦ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯁꯤꯅ ꯌꯨ ꯊꯛꯄ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯍꯜꯂꯤ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯕꯨꯗꯤ ꯊꯛꯏ ꯑꯗꯨꯕꯨ ꯇꯥꯗ ꯌꯨ ꯌꯣꯟꯕ ꯏꯃꯨꯡꯁꯦ ꯃꯊꯣꯡ ꯆꯥꯕ ꯃꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯁꯨ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯖꯤꯟꯗꯨꯅ ꯃꯊꯣꯡ ꯍꯨꯛꯇꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯇꯤꯜꯂꯨꯔꯦ ꯌꯨꯝꯒꯤ ꯏꯇꯩꯃꯅ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤ ꯃꯤꯀꯨꯞ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯟꯅ ꯈꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯇꯥꯗ ꯈꯪꯗꯕꯁꯨ ꯌꯥꯏꯗ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯤꯅꯝꯕꯅꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ
ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯃꯥ ꯃꯆꯥꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯄꯥꯏꯕꯅ ꯑꯍꯤꯡ ꯑꯃꯗ ꯃꯤꯠꯁꯦ ꯎꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯗ ꯅꯨꯄꯥꯅꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯛ ꯍꯦꯟꯅ ꯋꯥꯔꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯁꯣꯛꯂꯛꯅꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯐꯝꯗ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯅ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯅꯇꯩꯃꯗꯣ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠꯁꯦ ꯌꯥꯝꯅ ꯍꯪꯒꯣꯏꯖꯕꯅꯤ꯫ ꯑꯩꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗ ꯎꯠꯄ ꯊꯧꯒꯜꯂꯣꯟꯗꯣ ꯅꯣꯡꯃꯗ ꯀꯥꯏꯖꯗꯕꯅꯤ꯫ ꯇꯥꯗ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣ꯫ ꯏꯇꯩꯃ ꯑꯃꯁꯦ ꯆꯠꯀꯦ ꯍꯥꯏꯔꯝꯂꯕꯁꯨ ꯇꯥꯗꯕ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯊꯦꯡꯅꯅꯤꯡꯕꯒꯤ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯦ ꯃꯈꯜ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯄꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯔꯤꯕꯁꯤꯗ ꯄꯦꯟꯊꯣꯛꯅ ꯍꯤꯡꯒꯦ ꯍꯥꯏꯗꯦ꯫ ꯑꯩꯒꯤ ꯏꯪꯅ ꯂꯩꯔꯤꯕ ꯏꯃꯨꯡꯕꯨꯁꯨ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯅ ꯑꯩꯅ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯤꯕ꯫ ꯇꯥꯗ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯅꯁꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯒꯤ ꯈꯛ ꯑꯣꯏꯅꯤꯡꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯂꯥ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯃꯂꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯃꯂꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯁꯅꯥꯖꯥꯎꯕꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯂꯥ ꯂꯥꯛꯄ ꯎꯕꯗ ꯃꯥꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯃꯂꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯍꯥ ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣꯕ? ꯊꯥ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯕ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯤꯁꯦ? ꯑꯩꯅ ꯄꯥꯎ ꯀꯌꯥ ꯆꯦꯟꯈꯤꯕꯗꯣ ꯅꯪ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯌꯨꯝꯒꯤ ꯃꯤꯈꯩ ꯊꯣꯛꯂꯛꯑꯅꯤ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯆꯠꯂꯣ ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯤꯅ ꯈꯟꯒꯦ? ꯑꯩ ꯉꯁꯤꯗꯤ ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯅꯪ ꯌꯥꯎ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯁꯅꯥꯖꯥꯎꯕ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯊꯣꯛꯅꯕ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ? ꯉꯁꯤꯗꯤ ꯃꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ꯫ ꯅꯃꯥ ꯅꯆꯥꯅ ꯄꯥꯝꯂꯤꯕꯁꯦ ꯁꯦꯜ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯑꯩ ꯄꯤꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯈꯣꯏ ꯆꯠꯂꯣ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯖꯥꯎꯕꯒꯤ ꯃꯃꯥ ꯁꯥꯈꯤꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯀꯅꯥ ꯀꯩꯗꯧꯔꯦ? ꯀꯅꯥꯅꯣ ꯃꯈꯣꯏꯅ? ꯀꯩꯅꯣ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯗꯨꯅ? ꯏꯃꯥ ꯆꯪꯉꯣ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯍꯧꯖꯤꯛ ꯀꯣꯛ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯩ ꯍꯪꯒꯦꯅ ꯂꯥꯛꯄꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯂꯧꯕꯤꯔꯦ꯫ ꯌꯨꯝꯗ ꯂꯥꯛꯇꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅꯤ꯫ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ? ꯏꯃꯥ ꯇꯥꯔꯨꯅꯨ ꯍꯥꯏꯗ꯭ꯔꯣ? ꯁꯦꯜ ꯄꯥꯝꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯆꯪꯉꯨ ꯆꯠꯂꯨ ꯑꯩꯅ ꯊꯣꯛꯄ ꯉꯥꯡꯅꯒꯦ꯫ ꯃꯂꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯂꯩꯈꯤꯕ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ꯭ꯔꯥ? ꯅꯪꯁꯤ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯈꯪꯖꯗꯕ꯭ꯔꯥ? ꯃꯧ ꯍꯜꯂꯛꯇꯤ ꯅꯪꯕꯨ ꯀꯅꯥꯅꯕꯨ ꯂꯧꯕꯤꯗꯣꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅ ꯅꯛꯂꯛꯂꯤꯕꯒꯦ? ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯁꯥꯅ ꯇꯧꯖꯕꯅꯤ ꯀꯩ? ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯒꯅꯤ꯫ ꯁꯥꯈꯤꯅ ꯀꯔꯤꯒꯤ? ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯃꯧ ꯂꯩ꯫ ꯃꯥ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯣꯏꯅꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯏ꯫ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯃꯂꯥꯅ ꯏꯃꯥ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩꯁꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯃꯁꯤꯃꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯁꯨ ꯈꯪꯗꯕꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯅꯆꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯆꯠꯂꯣ ꯍꯥꯏ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯥ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯁꯥꯟꯅ ꯌꯨꯅꯔꯒ ꯂꯩꯕ ꯅꯪꯒꯤ ꯅꯆꯥꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯍꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯍꯧꯈꯤꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯐꯠꯇꯕ ꯆꯠꯂꯨꯔꯕꯁꯨ ꯅꯪꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯒꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕ ꯌꯥꯅꯅꯕ ꯅꯆꯤꯟꯅ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤꯗꯅ꯫ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯩꯕꯨ ꯌꯣꯟꯒꯦ ꯈꯟꯒꯅꯨ꯫ ꯊꯥꯔꯣꯅ ꯁꯅꯥꯖꯥꯎꯕ ꯅꯪꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯅ ꯀꯔꯤ? ꯍꯥ ꯅꯃꯥ ꯅꯆꯥ ꯄꯨꯟꯁꯤꯜꯂꯒ ꯅꯨꯄꯥ ꯈꯔ ꯒꯥꯒꯥ ꯇꯧꯗꯨꯅ ꯐꯥꯔꯒ ꯁꯥ ꯅꯨꯄꯤꯕꯨ ꯁꯥꯟꯅꯕꯒꯨꯝ ꯈꯟꯕ? ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ ꯏꯃꯥ ꯆꯠꯂꯁꯤ꯫ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯈꯪ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥꯅꯤ꯫ ꯃꯂꯥ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯃꯂꯥꯁꯦ ꯂꯝꯕꯤꯗꯅꯦ ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯂꯣꯏꯅ ꯌꯦꯡꯅꯔꯤ ꯁꯤ ꯇꯣꯛꯂꯣꯕ꯫ ꯏꯃꯥ ꯑꯩꯅ ꯏꯁꯥꯒꯤ ꯂꯝꯆꯠ ꯋꯥꯔꯛꯄ ꯉꯝꯂꯨꯗꯕꯅ ꯉꯁꯤꯗꯤ ꯑꯩꯅ ꯆꯨꯝꯂꯕꯁꯨ ꯑꯗꯨꯃꯛ ꯂꯥꯜꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯑꯉꯥꯡ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯌꯥꯔꯦꯁꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯂꯝꯆꯠ ꯆꯠꯂꯨꯗꯕ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯏꯃꯥꯁꯨ ꯁꯣꯏꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯅ ꯏꯆꯥꯕꯨ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯆꯥꯒꯤ ꯃꯃꯜ ꯆꯥꯔꯨꯕ
ꯌꯨꯝꯗ ꯅꯨꯄꯥ ꯀꯌꯥꯒ ꯁꯥꯟꯅꯩ ꯌꯨꯅꯩꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯕꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯀꯅꯥꯅꯅꯣ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯏꯒꯗꯕ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯅꯤ ꯏꯃꯥ 이마기 말라 시 똑로바 유미 여러가 가리노 깡나가다바도 이마가 튀나 하이나르시 이노 가이도 낭나 돌레시다 낭 가이도 아이음도 살라게 마팜시다 아이나 라이브기 가이수 마타우 따지 가이도 낭나 하이도 나마이 따우르세 닝티나 와리사시 유문다서 아이 상나로이 낭가 소원 신나두나 와리사와 이 빰지 더이노 나마이 따우노 신 아이 파자남 따이 낭가이보 암따 ꯉꯥꯛꯄꯤ 낭나 짜르리빌 쳇도 ꯑꯩꯅ ꯆꯠꯂꯨꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯊꯣꯏꯅꯣ ꯈꯞꯀꯅꯨꯅꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯏꯄꯣꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦ ꯇꯥꯕꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯏꯃꯥ ꯁꯅꯥꯖꯥꯎꯕ ꯅꯪ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯨꯀꯠꯆꯩ ꯅꯪꯅ ꯅꯔꯝꯆꯠ ꯂꯨꯔꯨꯗꯕꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯁꯤꯗ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯃꯥꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯍꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯀꯥꯎꯕ ꯀꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯪꯗꯤ ꯐꯥꯎꯗꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯈꯤꯕꯅꯣ ꯑꯍꯤꯡ ꯀꯌꯥ ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯅꯪꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯨ ꯅꯪꯕꯨ ꯊꯥꯖꯔꯨꯕꯅ ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯂꯝꯆꯠꯄ ꯊꯤꯍꯧꯗ꯭ꯔꯤ ꯑꯩꯅ ꯁꯣꯏ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯇꯧꯔꯔꯣꯏ ꯅꯪꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯁꯨ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯃꯂꯥꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯒ ꯆꯪꯅ ꯉꯥꯡꯅꯗꯕ ꯍꯥꯏꯕꯗ ꯌꯥꯅꯔꯤ ꯁꯣꯝꯗ ꯁꯅꯥꯖꯥꯎꯕꯁꯨ ꯃꯇꯝ ꯐꯅꯌꯥꯝ ꯍꯧꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯔꯧꯈꯤꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ